Laurembam Bikramana National Level Kala Utsav 2025 ta Visual Art 2D Solo Painting category da first position laurakre. Handak December ki kundagina kulhumdoi fauba Pune da pangthokhiba National Level Kala Utsav 2025 ta Visual Art ki painting category da Manipur dagi Bikrama Laurembam na ahanba mana laurakle. Bikrama the Comprehensive School Oinam da class 9 tamliba mahiroini Mahak Oinam PSC Manaktagi El Samo Amadi El Rebecca Debigi Machanupani Mahakna Sumna Mai Paktuna Ahanba Mana Laurakpa Sida School gi Oja Amadi Akoiba Maramdam Laikai gi Miyoi Singna Harau Tayamba Fongdokre video का सर फोटो आओ सर कोई वीडियो जो फोटो जावे hey